Praise the Lord. Ngasigi fajraba numit asida ibungo Jisu Kristagi mingda isinaw mayambu taram nokchari. Ngasi isinaw singi mafamda mapu ibungogi wahai karadang share tawjage haina laksabani. Ayhakki ming chingkhaingam barongbam. Ngasi ayhangna share tawjagadaba mapu ibungogi wahai se Luke pandup trani thoigi pada taruktagina pada taret aikhoi mayam punna paminasi ai makhol thongna dum pajage isa isa gi Bible leiraga su dum hangdoga dum yengbiyo. Luke pandup trani thoigi pada tarukta sumna hairi sendrang mangabu paisa anida yonaba natra adum oinama isorgi mangda makhoi amattabu kawba leite pada taret amaromda isorna nakhoigi kokki samsing phawba masing thikhrabani maram aduna kiganu nakhoi sendrang kayadagi mamal yamna heli amen ngasi isorgi wahisina ekhoida khangan bibase kaina haikanda paisa ani piba sendrang phawba mapu ibuna kawbi debago adu itaragadi nang aisidi sendrang dagi yamna mamal yamlaba mapu ibungogi mamangda ama oirimne ekhoi sidi mapu ibungogi machani oiripse adu itaragadi nang aidi mapu ibuna sungkaw kawbide haibasine nang aigi samgi masing phawba mapu ibuna khangi kyata nungsibana mapu ibuna ekhoise isinawsing ke hetare ekhoi ishorgi macha singdasu ichinaw singi maraktasu ekhoi lana thajaba kyamarom amasu yauri lana thajaba haitaragadi mapu ibungo se sarga malem punmapu sebiba mapuni numit tha thawan michak ising nungsit loina semai ni mana na adu semakpa ngamba mapu ibungo di achaw thabakta puning changagale ekhoi day to day life pot macha da kya interest later moi natraga mahak yamna busy oi adugi maramna ekhoi pot macha thabakta resolve tawba issue mayam sigi solution purakna bagi mapu ibungo gi mafamda matam kya later moi kaina khanba ichinaw kya marom amsu yawi lei haina khanje video se yengbiri bai ichinaw kya marom amasu haiba wakhalon se leramgadra haina chingna basu leije aduna aina haijariba khanjariba target tawsaningiba ichinaw singdo video se yengbiba jawragadi asi video se soina yengbiu hobudina loyo phaw asi video se nakini haijaninga ichinaw ahanbada aina haijaning base mapu ibungona aikhoi se kayamuk yamna nungsi haiba matamda mapu ibungo sarga male punamak pu sembiba mapu oijaragasu mahangna aikhoibu sam phawbagi masing mahangna khangbagi maramna aikhoigi every small details aikhoigi life ki ko pot macha khuding maksu mapu ibungona take care tawi haijaninge nahaki maida tungliba uring macha ma khakki damaksu mapu ibungona kay haitare aikhoibu jengsinbi take care tobi uring macha ma phawbale hening de haijaninge maramdi uring macha aduna nahaki na famda disturbance leiba taragadi mapu ibungogi mafamdasu it troubles him asina mangondasu disturbance lei haijaninge isinawsing maramdi mahaki macha ama oina aikhoigi maida thungba uring asigi maramna aikhoida nungaitaba leiba taragadi sargada leiba ipa asinasu harauna nungaina leithokpa nati haijaninge isinawsing mahakna aikhoigi samgi masing phawba khangi haibasinadi mahak aikhoigi punsida every small details khudingmakta mahak yamna interest oiraga lei aikhoigi life ta aikhoigi every step of our life asdeisida mahak involved torga leidi haijaninge isinawsing ai khudam oina pijage hokhiba chahida aigi ichanupi ama mapu ibungona khudol oina pibire engonda hokhiba chahigi January gi tang 16 da ado ichanupi se ikhoigi punsida hek lakpa matamda ahan phangjaba icha oibanina ikhoi se yamna ke haitare henjen extra take care haigadra adum khadi tawre hokhiba chahida ikhoina yumda leiba matamda khoi yum lomdadi electricity gi issue khra leibagi maramna nungthang tumba matamdasu mai mutkhiba electricity se chatkhiba gumba camera ma yawe adugi maramna ahing se saman magi ikhoi tumba yade bako adugi matamsida ichanupi se karamaina mathanda mase tumamgani mase
ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔꯝꯒꯗ꯭ꯔꯥ ꯃꯅꯨꯡꯗ ꯃꯥꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯂꯣꯟ ꯊꯣꯛꯆꯗꯦ ꯑꯗꯨꯕꯨ ꯁꯥꯔꯒꯁꯨ ꯃꯥ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯖꯕꯗꯣ ꯑꯗꯨꯝ ꯐꯥꯎꯏ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯠꯅ ꯍꯨꯝꯕ ꯍꯨꯃꯥꯏꯁꯦꯀꯣ ꯍꯨꯃꯥꯏꯁꯤꯅ ꯏꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯝ ꯑꯍꯤꯡ ꯆꯨꯞꯄꯁꯦ ꯇꯨꯝꯗꯕꯤꯗ ꯑꯗꯨꯝ ꯍꯨꯝꯃꯦ ꯇꯨꯝꯈ꯭ꯔ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯗꯨꯝ ꯍꯨꯃꯥꯏꯁꯦ ꯑꯗꯨꯝ ꯍꯨꯝꯃꯒ ꯂꯩꯔꯝꯗꯣꯏꯅꯦꯁꯦ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄꯅꯦ ꯑꯁꯤꯁꯦ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯑꯩꯅ ꯍꯨꯃꯥꯏ ꯍꯨꯝꯕꯤꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇꯗꯤ ꯍꯨꯃꯥꯏꯁꯦ ꯐꯖꯅ ꯍꯨꯝꯕꯤꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥꯒꯤ ꯏꯁꯨ ꯂꯥꯛꯄꯁꯤꯗꯀꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯏꯁꯨ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒꯨꯝꯕ ꯍꯦꯛ ꯊꯣꯛꯄ ꯃꯇꯝ ꯄꯣꯠ ꯆꯩ ꯂꯩꯕꯒꯨꯝꯕ ꯗꯨꯀꯥꯟꯗꯒ ꯊꯣꯛꯄ ꯃꯇꯝꯗ ꯗꯨꯀꯥꯟꯗꯒꯤ ꯍꯦꯛ ꯆꯪꯉꯛꯑꯒ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯣꯛꯇꯦꯕꯀꯣ ꯊꯦꯡꯗꯦꯕ ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯗꯦꯕ ꯑꯍꯥꯟꯕꯗ ꯗꯥꯏꯔꯦꯛ ꯋꯥꯁꯔꯨꯝꯗ ꯍꯥꯟꯅ ꯆꯪꯒꯅꯤ ꯍꯛꯆꯥꯡꯁꯦ ꯐꯖꯅ ꯏꯔꯨꯖꯊꯣꯛꯀꯅꯤ ꯐꯤꯔꯣꯟ ꯅꯥꯟꯅ ꯁꯨꯗꯣꯛꯀꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯣꯔꯤꯕꯅꯦꯕ ꯃꯔꯝꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯤꯌꯔꯗꯣꯀꯣ ꯏꯆꯥꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯗ ꯍꯛꯆꯥꯡꯗ ꯀꯔꯤꯗ ꯃꯍꯤꯛꯇꯣ ꯊꯦꯡꯉꯝ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯃꯨꯛ ꯁꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯄꯥꯈꯠꯆꯕꯗꯣ ꯑꯗꯨꯃꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯠꯇꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯩ ꯑꯩꯅ ꯑꯁꯤ ꯍꯥꯏꯖꯅꯤꯡꯕꯒꯤ ꯑꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯇꯧ ꯇꯥꯔꯒꯗꯤ ꯁꯔꯒꯗ ꯂꯩꯕ ꯁꯔꯒ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅꯗꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯜꯂꯝꯃꯣꯏꯗꯒꯦ ꯍꯥꯏꯕꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯇꯒꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯝꯕꯤ ꯁꯦꯝꯕꯤꯔꯒ ꯂꯩ ꯑꯐꯕ ꯄ꯭ꯂꯥꯟ ꯑꯐꯕ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯗꯨꯅ ꯂꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯋꯥꯔꯝꯕ ꯌꯥꯏ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯂꯩꯇꯦ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯕꯣꯔ ꯕ꯭ꯂꯦꯁꯤꯡ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ God has a great future for you. God has a great plan for you. ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯐꯕ ꯄ꯭ꯂꯥꯟ ꯂꯩ ꯃꯄꯨ ꯏꯕꯨꯡꯒꯤ ꯋꯥꯍꯩꯗ ꯖꯦꯔꯦꯃꯌꯥ ꯄꯟꯗꯨꯞ 22ꯒꯤ ꯄꯗ 13ꯅ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯛꯏ God has a good plan for you, not as the world gave us. ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯒꯗꯕ ꯑꯐꯕ ꯄ꯭ꯂꯥꯟꯗ ꯅꯠꯇꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯅ ꯄꯤꯕꯤꯕ ꯄ꯭ꯂꯥꯟꯗꯤ it's a very unique plan. It's a good plan. It's a best plan. Not only best plan, the plan who is blessed those people who are around you. Nangi akoibada leba misingbusu sigi blessing sigi maramna makoisu blessing phangani haijaninga isinawse pukning hanthaba tawbiganu mapu ibungona nang aigi damakta afaba future afaba plan tawna leiri haibase thajamina si isinawsing isinawsing nahakki punsida pukning langtaknaba kya leiragasu mapu ibungogi nungsibadagi hena chawba mapu ibungogi nungsibadagi hena wangba problem issue leite poktri haijaninga isinawsing mapu ibungogi nungsibada aikoi ngajasi pothaminasi maramdi sarga malem sembiba mapu ibungo punmakti chaw chaw mapu ibungo se aikoi gidi maktagi nung aikoi bu yamna nungsibiba aikoi bu kari de soi khidage haina yangsenbiba ipani you can call him your daddy God, you can call him Abba Father, baba haina kawarsu jai babung haina kawarsu jai papa haina kawarsu jai maramdi mahak nang aigi panamakta nungsiba mapa haibadune yengbiriba tabiriba miyoi khudingmakpu ibungo Jesu Christ gi mingda hena mapu ibungo ibor lakpo orsana amen.